चा देने ꯊꯦꯡꯒꯨ ꯁꯨꯝ ꯌꯣꯛꯄꯅꯤ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯐꯥꯔꯝꯃꯅꯤ ꯉꯥ ꯄꯤꯖꯔꯤ ꯑꯃꯁꯦ ꯈꯔ ꯍꯩꯅꯗꯦ ꯃꯥ ꯆꯥꯗꯦ ꯆꯥꯒꯟꯗꯦ ꯁꯤ ꯊꯦꯡꯒꯨꯁꯦ ꯀꯔꯤ ꯃꯃꯤꯡ ꯇꯧꯔꯤꯅꯣ ꯑꯆꯧꯕꯁꯦ ꯃꯥꯇꯅꯤ ꯆꯥꯔꯤꯁꯦ ꯆꯥꯕ ꯐꯩ ꯃꯁꯤ ꯃꯆꯥꯁꯨ ꯌꯥꯝ ꯆꯥꯗꯦ 이제 생각해요. 어디? 쌀이요. 엄마 해준 거로 video lá bây giờ nó cũng lạc chạy đến sang một xem video 카딩가 있더라 라이트 카딩 잘하라고 짜랑 피자라가 짜대비나 이제 피자도 막 짜대 चा दीजिए ना हो ना इसके घुटते जावा ना चेचे ना Ông có đăng ký thì có khai anh cái này. Ừ.